ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯃꯌꯥꯝ. ꯉꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕꯅꯦ, ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯎꯁꯣꯏ ꯀꯥꯡꯁꯨ ꯑꯃ ꯂꯩꯔꯦ, ꯇꯤꯜꯍꯧ ꯂꯩꯔꯦ, ꯆꯝꯄ꯭ꯔꯥ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯅ ꯃꯍꯤꯗꯨ ꯂꯩꯔꯦꯀꯣ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ. ꯃꯌꯥꯝ ꯁꯤ ꯑꯝꯇ ꯌꯦꯡꯒꯦ ꯃꯍꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ. ꯃꯌꯥꯝ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ. Mẹ một cân dùng. Để massage. Mèo kia khuất đi pani cái đó đấy bác. Mèo một thân. Nó cả chuối nồi xanh kìa. Nó cái này rồi kìa. Mây sợ màu này.
이런 losalage. 이런 뭐 많이 있어요. January. This is the last one.
ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ